ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯀꯩꯅꯣ ꯇꯧꯒꯦ ꯃꯦꯒꯖꯤꯟꯗꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯀꯧꯔꯤ ꯆꯥꯆꯥꯅ ꯆꯥꯒ ꯏꯇꯩꯒꯅ ꯀꯩꯅꯣꯅꯦ ꯚꯤꯗꯤꯑꯣ ꯅꯝꯒꯗꯕꯁꯦ ꯈꯤꯇꯪ ꯉꯟꯖꯔꯛꯏꯅꯦ ꯑꯩ ꯍꯦꯔꯣ ꯁꯨꯇꯤ ꯍꯟꯈꯤꯗꯣꯔꯦ ꯍꯥꯏꯅ ꯆꯥꯛ ꯀꯧꯔꯤ ꯃꯌꯥꯝ ꯆꯠꯂꯨꯈꯤꯒꯦ ꯆꯥꯆꯥ ꯍꯣꯏꯗ ꯍꯧꯖꯤꯛ ꯍꯜꯂꯛꯀꯅꯤ ꯍꯣꯏ ꯅꯤꯇꯅꯤ ꯑꯉꯥꯡꯁꯤꯡꯗꯤꯀꯣ ꯁ꯭ꯀꯨꯜꯗ ꯆꯠꯈꯤ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯒ ꯅꯣꯡꯃ ꯂꯧꯗꯣꯏꯅꯤ ꯃꯌꯥꯝ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩꯈꯣꯏ ꯆꯪꯉꯤ ꯍꯧꯖꯤꯛ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯦ ꯍꯧꯖꯤꯛ ꯁꯤꯒ ꯂꯩꯔꯦ ꯕꯥꯎꯅꯤ ꯃꯌꯥꯝ ꯑꯣ ꯕꯥꯎ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯁꯤꯗ ꯊꯤꯗꯣꯏꯅꯤ ꯁꯤ ꯈꯥꯜꯂꯤꯅꯤ ꯁꯤꯁꯦ ꯈꯔ ꯆꯠꯈ꯭ꯔꯦꯕꯀ ꯈꯥꯜꯂꯤ ꯁꯤ ꯁꯨꯝ ꯃꯤ ꯂꯥꯛꯑꯒ ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏ ꯑꯗꯨ ꯑꯩ ꯏꯟꯖꯥꯡ ꯁꯦꯝꯈꯤꯒꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯅꯤꯀꯣ ꯐꯖꯗ꯭ꯔꯥ ꯀꯂꯔ ꯏꯇꯩꯅ ꯊꯣꯡꯉꯦꯕ ꯋꯥꯎ ꯇꯥꯔꯦ ꯍꯤꯟꯖꯥꯡꯁꯦ ꯑꯇꯩꯁꯨ ꯎꯠꯂꯛꯀꯦ ꯃꯊꯦꯜ ꯄꯥꯟ ꯏꯔꯣꯟꯕꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯔꯦ ꯄꯥꯟ ꯆꯦꯡꯒꯣꯡ ꯊꯣꯡ ꯁꯤꯗꯅ ꯊꯣꯡꯉꯤꯅꯤ ꯆꯥꯛ ꯆꯥꯛꯈꯨꯝꯗ ꯏꯁ ꯆꯥꯛ ꯆꯥꯊꯠꯂꯛꯄꯒꯤ ꯏꯁꯥꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯌꯨꯝꯗꯅꯤ ꯑꯗꯣ ꯀ꯭ꯋꯥ ꯆꯥꯏꯕ ꯉꯥ ꯆꯥꯔꯨꯕꯩ ꯅꯨꯡꯉꯥꯏꯇꯅꯅꯦ ꯀ꯭ꯋꯥ ꯆꯥꯁꯜꯂꯤꯕ ꯃꯌꯥꯝ ꯌꯦꯔꯨꯝ ꯑꯃ ꯑꯅꯤ ꯃꯣꯏ ꯒꯥꯏꯗꯨꯅ ꯃꯑꯣꯡꯒꯤ ꯖꯒꯥꯅꯤꯗꯨꯅ ꯑꯗꯨ ꯂꯥꯏꯒꯤ ꯀꯣꯂꯤꯛ ꯁꯤ ꯒꯦꯂꯔꯤꯁꯦ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯕ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯊꯤꯔꯝꯒꯅꯤ ꯚ꯭ꯌꯨꯁꯦ ꯀꯌꯥꯝ ꯐꯖꯗ꯭ꯔꯥ ꯐꯖꯗ꯭ꯔꯥ ꯁꯤꯗ ꯌꯥꯝ ꯎꯗꯨꯝ ꯃꯠꯇꯣ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯆꯥꯆꯥꯁꯦ ꯒꯦꯂꯔꯤꯗꯩꯅꯤ ꯃꯥꯏ ꯃꯥꯡꯒꯣꯟꯗ ꯑꯗꯨꯝ ꯐꯧꯅꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯊꯛ ꯀꯥꯈꯠꯅꯗ꯭ꯔꯦ ꯀ꯭ꯋꯥꯛꯀ ꯌꯦꯡꯉꯨꯅꯦ ꯀ꯭ꯋꯥꯛ ꯑꯃꯒ ꯈꯣꯡꯉꯤꯁꯦ ꯀꯥꯏꯅ ꯀ꯭ꯋꯥꯛꯁꯦ ꯑꯗꯩ ꯀ꯭ꯋꯥꯛꯁꯦ ꯎꯕ꯭ꯔꯥ ꯄꯥꯏꯈ꯭ꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯕꯗꯨꯒ ꯑꯗ ꯂꯩ ꯍꯧꯖꯕ ꯍꯦꯛ ꯆꯪꯉꯛꯏꯅꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤꯒ ꯍꯧꯔꯤꯗꯣ ꯂꯩꯍꯥꯎ ꯁꯥꯠꯂꯤ ꯂꯩꯍꯥꯎ ꯁꯥꯠꯂꯤꯗꯣ ꯂꯩ ꯂꯩꯍꯥꯎ ꯁꯤ ꯃꯈꯥꯅꯤ ꯃꯈꯥꯁꯤ ꯆꯦ ꯅꯥꯔꯒꯤ ꯃꯊꯛꯇꯅ ꯆꯤꯇꯥꯎ ꯂꯩꯕ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯥ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤ ꯒꯦꯠꯇꯩ ꯆꯪꯉꯛꯏꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯒꯦꯠꯁꯦ ꯊꯣꯛꯇꯣꯏꯅꯤ
เห็นไหมมันทำจ้ะมันถ่ายแล้วสิไอ้อย่างถ่ายพิงเราถ้าเราไม่กวาดก็ดูอะไรดูมีเยอะเลยแต่มีนักกวาดกลางอะไรขนมเช่นเนี้ยก็นั่นแต่เดี๋ยวนะมีเยอะช่างไว้แบบนั่นแต่เดี๋ยวนะให้มีเยอะเลยเตี้ยนเตี้ยนกันนี่นะกวาดแค่ยำไทยเนี่ยไอ้วิดีโอก็เชื่อมินิมาสคาริเนี่ยว่าสิ่งที่ดีอัพโหลดตัวนั้นสิ่งที่ฮับเป็นใหญ่เนี่ยป้ายเดียวก็เอามือง่ายตัวนั้นไหลว่าได้กวาดคืออย่างนี้นี่อะไรนะสิ่งนี้แม่ใช่เดี๋ยวสิดูเฉลยดิแม่ตั้งอยู่ก็หักเลยนะคันนี้bisa lah mutang kita sekarang aku halle hujit ada hujit tunda siapa dekat kalonya ada terang bang light me amse dari kin masjid traffic jam jadi light man thì phải